ꯄ꯭ꯔꯥꯟꯕꯤ ꯍꯜꯂꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯅ꯭ꯌꯨ ꯂꯨꯛꯇ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛꯁꯦꯀꯣ ꯅꯣꯡ ꯃꯔꯛꯇꯅꯦ ꯑꯗꯨ ꯀꯅꯥꯅꯣ ꯌꯦꯡꯉꯨ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯕꯅꯦ ꯀꯣꯝꯕ꯭ꯔꯦꯛ ꯃꯜꯂꯤꯕꯅꯦ ꯑꯩꯈꯣꯏ ꯃꯃꯥꯁꯦ ꯄꯨꯈ꯭ꯔꯤꯗ ꯀꯣꯝꯕ꯭ꯔꯦꯛ ꯃꯇꯣꯟ ꯁꯧꯕꯗꯣ ꯑꯗꯨꯗꯣ ꯃꯜꯂꯤꯕ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯀꯩꯅꯣ ꯇꯧꯔ ꯌꯨꯝꯗ ꯍꯤꯟꯖꯥꯡ ꯊꯣꯡꯒꯦ ꯍꯥꯏꯅ ꯆꯥꯛꯈꯨꯝꯗ ꯆꯪꯉꯨꯕꯕꯨꯅꯦꯀꯣ ꯍꯤꯟꯖꯥꯡ ꯑꯝꯇ ꯂꯩꯔꯝꯗꯕ ꯈꯥꯃꯦꯟ ꯑꯃꯈꯛꯀ ꯑꯗꯩ ꯑꯥꯂꯨꯁꯨ ꯂꯩꯔꯝꯗꯕ ꯑꯗꯣ ꯗꯦꯁꯤ ꯑꯥꯂꯨ ꯈꯔ ꯂꯩꯕꯗꯨꯒ ꯈꯥꯃꯦꯟ ꯑꯃꯈꯛꯀ ꯑꯗꯨꯒ ꯀꯣꯝꯕ꯭ꯔꯦꯛ ꯈꯔꯗꯤ ꯃꯃꯥꯅ ꯐꯣꯏꯔꯒ ꯊꯝꯃꯝꯕ ꯑꯣꯛ ꯐꯥꯠꯇ꯭ꯔꯦꯕꯀꯣ ꯑꯗꯣ ꯑꯣꯛꯇꯕꯗꯣ ꯑꯃꯨꯛ ꯅꯣꯡꯃꯒꯤ ꯆꯔꯥꯒꯤ ꯑꯣꯛꯅꯕ ꯍꯥꯏꯅ ꯅꯣꯡ ꯃꯔꯛꯁꯤꯗ ꯑꯃꯨꯛ ꯃꯟꯕ ꯊꯣꯛꯂꯛꯄꯅꯦꯕ ꯑꯗꯣ ꯌꯦꯡꯉꯨ ꯃꯃꯥ ꯀꯟꯅ ꯀꯣꯝꯕ꯭ꯔꯦꯛ ꯃꯜꯂꯤ ꯃꯌꯥꯝ ꯅꯣꯡꯁꯦ ꯁꯨꯝ ꯄꯤꯇꯤ ꯄꯤꯇꯤ ꯇꯧꯅ ꯂꯩꯔꯦ ꯏꯁꯤꯡꯕꯨꯗꯤ ꯈꯔ ꯍꯟꯊꯔꯦꯕꯀꯣ ꯃꯌꯥꯝ ꯍꯥꯟꯅꯗꯒꯤꯗꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯖꯔ ꯖꯔ ꯍꯟꯊꯕꯤꯗꯨꯐꯥꯎꯗꯤ ꯑꯣꯏꯗꯦ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯍꯟꯊꯔꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯊꯨꯟꯗ ꯔꯥꯡ ꯀꯤꯔꯤꯁꯦ ꯀꯩꯒꯤ ꯅꯠꯇꯦꯕ ꯃꯥꯁꯦ ꯄꯦ ꯃꯊꯨꯟ ꯌꯥꯝ ꯆꯣꯠꯂꯦ ꯑꯗꯨꯒꯤꯗꯨ ꯀꯤꯁꯜꯂꯤꯅꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯕ ꯖꯦꯝꯄꯥꯛꯁꯦ ꯎꯞꯄꯣ ꯑꯣꯏꯅ ꯍꯥꯏꯕ ꯃꯥ ꯖꯦꯝꯄꯥꯛ ꯎꯞꯄ ꯃꯅꯒꯟ ꯆꯣꯜꯂꯦ ꯑꯗꯨꯅ ꯑꯩꯅ ꯖꯦꯝꯄꯥꯛꯁꯦ ꯎꯞꯄꯅꯦꯕ ꯌꯥꯝ ꯊꯤ ꯍꯩꯅꯗꯕꯤꯗꯨꯅꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯂꯧ ꯂꯤꯡꯕꯤꯒ ꯃꯥꯟꯗ꯭ꯔꯣ ꯂꯧꯔꯥꯡ ꯁꯨꯕꯤ ꯂꯩꯀꯪꯗꯁꯨ ꯁꯧꯋꯤ ꯀꯣꯝꯕ꯭ꯔꯦꯛ ꯃꯌꯥꯝ ꯇꯨꯁꯤꯗ ꯂꯩꯔꯦ ꯀꯣꯝꯕ꯭ꯔꯦꯛ ꯃꯇꯣꯟ ꯀꯩꯅꯣꯗ ꯁꯦꯡꯗꯣꯛꯈꯤꯕꯒꯤ ꯑꯩꯈꯣꯏ ꯃꯄꯥꯟꯗꯒꯤ ꯁꯦꯡꯗꯣꯛꯈꯤꯕꯗꯣ ꯁꯤꯒ ꯖꯕ꯭ꯔꯥ ꯑꯣꯏꯅ ꯊꯝꯃꯤꯗꯅ ꯑꯗꯨꯒ ꯍꯧꯒꯠꯂꯛꯄꯅꯦꯕ ꯑꯩ ꯃꯌꯥꯝ ꯀꯣꯝꯕ꯭ꯔꯦꯛ ꯇꯨꯁꯤꯗ ꯁꯧꯔꯦ ꯇꯨꯁꯤꯗ ꯄꯥꯝꯕꯤ ꯑꯃ ꯂꯩꯔꯦꯕ ꯁꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯅ ꯃꯜꯂꯤꯁꯦ ꯌꯥꯝ ꯍꯦꯟꯗꯣꯛ ꯊꯣꯏꯗꯣꯛꯅ ꯁꯧꯔꯒ ꯃꯟꯕꯗ ꯅꯠꯇꯦꯕ ꯃꯔꯛꯇ ꯁꯨꯃꯥꯏꯅ ꯑꯃ ꯑꯅꯤ ꯄꯥꯟꯕꯁꯤꯅꯦꯕ ꯃꯂꯩꯁꯦ ꯑꯩꯈꯣꯏꯒꯤ ꯃꯄꯥꯗꯩ ꯃꯜꯂꯛꯄꯅꯦ ꯊꯤ ꯌꯧꯕꯗꯁꯨ ꯈꯛꯇꯤ ꯐꯪꯉꯦ ꯌꯨꯝꯗ ꯈꯔ ꯑꯃ ꯁꯣꯏꯍꯧꯔꯦ ꯃꯤꯔ ꯃꯊꯨꯟꯗꯨꯗ ꯌꯦꯡꯕꯗ ꯃꯤꯔ ꯁꯥꯔ ꯈꯪꯗꯕ ꯃꯤꯅꯤ ꯈꯟꯗ꯭ꯔꯣꯕꯅꯤ ꯔꯥꯡꯁꯤꯅ ꯇꯨꯝꯊꯣꯛꯇꯅ ꯇꯣꯠꯆꯗ꯭ꯔꯥ ꯂꯨꯞꯈꯤꯅꯤ ꯅꯣꯡ ꯐꯈ꯭ꯔ ꯃꯥꯜꯂꯦ ꯁꯤ ꯂꯣꯏꯁꯤꯜꯂꯦ ꯁꯤꯅ ꯑꯗꯨꯝ ꯆꯔꯥ ꯐꯥꯔꯦ ꯏꯃꯥ ꯄꯥꯏꯕ ꯉꯝꯗ꯭ꯔꯦ ꯑꯗꯨ ꯂꯧꯍꯧꯔꯤꯔꯣ ꯂꯨꯄꯥ ꯀꯌꯥꯒꯤ 10ꯒꯤ ꯀꯩ ꯄꯥꯡꯈꯣꯛ ꯍꯥꯏꯕ ꯃꯔꯩ ꯄꯥꯡꯈꯣꯛ ꯉꯥꯒ ꯊꯣꯡꯕ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯨ ꯂꯧꯍꯧꯔꯦ ꯀꯥꯡꯁꯧꯁꯨ ꯌꯥꯎꯗ꯭ꯔꯦ ꯁꯤ ꯏꯅꯝꯃ ꯑꯩꯈꯣꯏ ꯃꯔꯤꯇꯅꯤ ꯑꯣꯏꯗꯣꯏꯕ ꯑꯗꯨꯅ ꯁꯤ ꯁꯣꯏꯔꯒ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯁꯤꯗ ꯋꯥꯗꯤ ꯉꯥꯡꯖꯕꯅꯦꯕ ꯑꯗꯨꯗꯣ ꯆꯤꯎ ꯆꯥ ꯃꯈꯣꯟꯁꯤꯅ ꯑꯩꯁꯦ ꯋꯥ ꯉꯥꯡꯕ ꯃꯈꯣꯟ ꯊꯣꯛꯇ꯭ꯔꯦꯕ ꯑꯩꯅ ꯍꯥꯏꯁꯦ ꯀꯩ ꯅꯠꯇꯦꯕꯀꯣ ꯑꯩꯈꯣꯏꯅ ꯉꯧꯕꯗꯅꯦ ꯉꯥ ꯍꯥꯞꯄꯁꯦ ꯃꯌꯥꯝꯁꯦ ꯆꯥꯟꯅꯕ꯭ꯔꯥꯅ ꯑꯩꯈꯣꯏ ꯇꯔꯥ ꯆꯤꯅꯤꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯈꯔ ꯆꯥꯟꯅꯗꯕ ꯇꯥꯔꯗꯤ ꯉꯥ ꯑꯃꯅꯤꯈꯛ ꯍꯥꯞꯆꯤꯜꯂꯒ ꯉꯧꯕꯤꯌꯨ ꯍꯥꯏꯕ ꯍꯥꯎꯋꯦ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯆꯥꯛ ꯇꯣꯛ ꯂꯣꯏꯔꯛꯄꯒꯤ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯔꯛꯄꯅꯦ ꯑꯗꯨ ꯆꯥꯔꯤ ꯇꯨꯝꯕꯤꯔꯦ ꯑꯗꯨ ꯆꯥꯃꯤꯟꯅꯔꯁꯦ ꯃꯊꯣꯡ ꯆꯥꯕ ꯑꯝꯇ ꯇꯧꯗꯕꯅꯦꯕ ꯃꯥꯁꯦ ꯖꯦꯅꯝꯁꯦ ꯄꯠꯂꯝꯃꯦꯅ ꯆꯨꯔꯥ ꯆꯥꯔꯒ ꯑꯗꯣ ꯉꯥꯏꯍꯥꯛ ꯅꯣꯛꯑꯝꯕꯅꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯗꯨꯝ ꯐꯝꯃꯤꯟꯅꯔꯒ ꯑꯗꯨꯒ ꯃꯌꯥꯝ ꯆꯥꯛ ꯇꯣꯛꯂꯛꯄꯒꯤ ꯉꯥꯏꯍꯥꯛ ꯊꯣꯛꯂꯛꯄꯅꯦ ꯁꯤꯗ ꯃꯣꯏ ꯋꯥꯜ ꯈꯥꯔꯝꯃꯦ ꯃꯥꯟꯗꯞꯁꯦ ꯀꯨꯏꯔꯦ ꯑꯩꯅ ꯁꯣꯟ ꯃꯥꯏꯒꯩꯁꯦ ꯂꯥꯛꯇꯕ ꯃꯥꯟꯗꯣꯞꯁꯦ ꯑꯩꯁꯦ ꯊꯣꯡ ꯐꯥꯠꯂꯝꯕꯗꯣ ꯐꯥꯠꯇ꯭ꯔꯦ ꯊꯤꯡꯖꯤꯟꯈꯔꯦ ꯁꯨꯃꯥꯏꯅ ꯍꯥꯞ ꯇꯧꯔꯒ ꯁꯤꯒ ꯃꯊꯛꯇ ꯑꯃꯨꯛ ꯀꯩꯅꯣ ꯂꯥꯛꯇꯣꯏ ꯃꯥꯜꯂꯦ ꯀꯩ ꯍꯥꯏꯒꯦ ꯒ꯭ꯔꯤꯟ ꯂꯥꯛꯇꯣꯏꯕ ꯍꯥꯞ ꯋꯥꯜ ꯇꯧꯔꯒ ꯃꯣꯏꯒꯤ ꯌꯨꯝꯁꯨ ꯁꯥꯕ ꯂꯣꯏꯔꯦ ꯁꯥꯕ ꯂꯣꯏꯗ꯭ꯔꯤꯕꯅꯤꯅ ꯃꯣꯏꯁꯤꯒꯩꯁꯤꯒ ꯂꯩꯕꯒꯤ ꯆꯈꯥꯏꯅ ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯣ ꯌꯥꯝ ꯆꯦꯟꯖ ꯑꯣꯏꯔꯝꯃꯦ ꯑꯗꯣ ꯃꯣꯏꯒꯤ ꯖꯨꯝꯁꯤꯁꯨ ꯍꯌꯦꯡ ꯗꯦꯠ 27ꯗ ꯁꯪꯀꯥꯅꯤ ꯍꯥꯏꯕꯅꯤ ꯌꯦꯡꯉꯨꯁꯤꯀꯣ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯕꯤꯇꯨꯖꯥ ꯃꯑꯣꯡ ꯇꯥꯔꯝꯃꯦ ꯏꯪꯉꯦ ꯑꯩꯒ ꯆꯧ ꯇꯨꯝꯃꯝꯃꯤ ꯊꯧ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯔꯒ ꯂꯩꯅꯦ
ꯐꯣꯇꯣ ꯅꯝꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅ ꯂꯩꯕ ꯑꯩꯅ ꯇꯨꯃꯤꯟꯅ ꯆꯠꯂꯒ ꯃꯉꯥ ꯁꯟꯗ ꯈꯣꯜꯂꯤ ꯃꯥ ꯈꯪꯗꯦ ꯐꯠꯇꯅ ꯑꯩ ꯁꯤꯗꯣꯔꯦ ꯆꯨ ꯁꯤꯗ ꯆꯨ ꯑꯗꯨ ꯄꯨꯔꯥ ꯆꯦꯟꯖ ꯑꯣꯏꯔꯝꯃꯦ ꯑꯩꯁꯦ ꯗꯨꯀꯥꯟꯗ ꯂꯥꯛꯄꯅꯤ ꯍꯪꯉꯝꯗꯣꯏꯔꯥ ꯍꯪꯉꯝꯃꯣꯏꯗꯣꯏꯔꯥ ꯈꯪꯗꯦ ꯌꯦꯔꯨꯝ ꯂꯧꯒꯦꯅ ꯃꯌꯥꯝ ꯍꯧꯖꯤꯛꯅꯦ ꯀꯕꯣꯛ ꯃꯜꯂꯤ ꯃꯃꯥꯒ ꯏꯕꯥꯅꯤ ꯁꯨꯃꯥꯡꯗ ꯎꯗꯦ ꯍꯌꯦꯡ ꯁꯣꯁꯇꯤ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯅꯨꯡꯁꯥ ꯑꯃꯨꯛ ꯁꯥ ꯅꯣꯡ ꯑꯃꯨꯛ ꯇꯥ ꯃꯌꯥꯝ ꯀꯕꯣꯛ ꯅꯨꯡꯕ ꯃꯟꯅ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯅꯨꯡꯊꯤꯟꯒꯤ ꯉꯥꯏꯍꯥꯛ ꯊꯣꯛꯂꯛꯄꯅꯦꯕꯀꯣ ꯅꯣꯡꯁꯦ ꯈꯪꯇꯥ ꯇꯥꯏ ꯑꯃꯨꯛ ꯈꯪꯁꯥ ꯁꯥꯏ ꯌꯦꯡꯁꯦ ꯑꯩꯈꯣꯏ ꯇꯅꯅꯦ ꯁꯥꯟꯅꯔꯤ ꯃꯉꯣꯟꯗꯁꯨ ꯄ꯭ꯂꯦ ꯑꯝꯇꯪ Tunggulah. Tang sini. ꯐꯥꯔꯁ ꯇꯧꯕꯗꯨꯗꯤ ꯈꯪꯗ꯭ꯔꯣ ꯒꯦꯝ ꯀꯟꯅ ꯁꯥꯟꯅꯔꯤ ꯁꯤꯕꯨ ꯀꯔꯤꯅꯣꯕ ꯀꯔꯤ ꯗꯟꯗꯤꯅꯣꯕ ꯁꯤꯕꯨ 5G dandi. 5Gꯒꯤ ꯗꯟꯗꯤ ꯀꯥꯏꯗꯩ 5G ꯍꯥꯏꯅ 6G ꯍꯥꯏꯅ ꯑꯃꯨꯛ ꯊꯣꯛꯂꯛꯑꯅꯤ ꯑꯗꯨꯅ ꯑꯩꯒꯁꯦ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯕꯁꯦ ꯋꯥꯈ꯭ꯔꯄꯣꯠꯅꯤ ꯁꯦ ꯊꯣꯛꯂꯒ ꯑꯞꯂꯣꯗ ꯇꯧꯖꯔꯤꯅꯤ Binita lukamda kacang am leh. ꯀꯥꯏꯗ Lukamda. ꯂꯩꯇꯦꯍꯦ ꯃꯥꯅ ꯄꯨꯔꯛꯒꯗꯧꯕ ꯃꯥꯅ ꯑꯗꯨ ꯀꯥꯆꯤꯡ ꯑꯉꯥꯡ ꯂꯨꯈꯝꯗ ꯀꯥꯆꯤꯡ ꯑꯉꯥꯡꯕ ꯂꯩꯔꯦ ꯀꯥꯏ ꯊꯣꯛ Lukamda. ꯂꯩꯇꯦꯅꯦ Lukamda cari juga leh kayaknya. ꯂꯩꯇꯦ Siang ni lukamda cari leh kay. ꯂꯩꯇꯦ ꯍꯥꯏꯔꯒ ꯂꯩꯇꯦ ꯑꯩꯁꯨ ꯑꯩ ꯁꯥꯎꯏ Leireba manungda sam manungda. Kita pu benang dia. Basantada Just Rampi. ꯑꯩꯅ ꯇꯧꯏꯅꯦ ꯈꯪꯗꯣꯛ ꯀꯩꯅꯣ ꯏꯁꯤꯡꯒ ꯆꯣꯠꯊꯣꯏ ꯑꯩ ꯃꯌꯥꯝ ꯑꯩ ꯉꯁꯥꯏꯒꯤ ꯚꯤꯗꯤꯑꯣꯗꯨ ꯃꯈꯥ ꯇꯥꯕ ꯉꯝꯖꯍꯧꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯃꯃꯥ ꯁꯥꯎꯅ ꯊꯦꯔꯒ ꯁꯨꯝ ꯉꯥꯏꯍꯥꯛꯀꯤ ꯁꯥꯎꯕꯅꯤ ꯑꯗꯨꯝ ꯃꯆꯥꯅ ꯂꯛꯅꯕꯅꯤꯅꯀꯣ ꯑꯗꯨꯝ ꯑꯩꯅ ꯉꯥꯏꯍꯥꯛ ꯚꯤꯗꯤꯑꯣꯗꯣ ꯅꯨꯡꯉꯥꯏꯅꯕꯒꯤ ꯍꯥꯏꯅ ꯑꯗꯨꯝ ꯃꯣꯏꯁꯤꯡꯗ ꯑꯗꯨꯝ ꯂꯛꯅꯕꯩ ꯋꯥꯅꯤꯗ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯕ ꯀꯟꯇꯦꯟ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯗꯤꯁꯨ ꯑꯩ ꯅꯨꯡꯉꯥꯏꯕ ꯀꯟꯇꯦꯟ ꯄꯨꯊꯣꯛꯄ ꯉꯝꯅꯕ ꯍꯣꯠꯅꯔꯤꯑꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯗꯨ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯝ ꯀꯟꯇꯤꯅ꯭ꯌꯨ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯗꯨꯝ ꯂꯦꯞꯇꯅ ꯊꯥꯡꯒꯠꯂꯛꯇꯣꯏꯅꯦ ꯑꯗꯨꯅ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯐꯪꯅꯔꯁꯦ ꯕꯥꯏ ꯕꯥꯏ